Marup mayam ngasigi young generation sing maru oina satra singna sungtau tawroidaba adubu hairiba thabak sing ase young generation amadi satra singna charam sahi 17 dagi 21 phawgi marakta leiriba sing asina tawba bu hawkrab yamne edik oiganba hairiba yamna phattaba habit ani kha khangmin ase aduna seren ase nongna thengna ba oiragadi subscribe tawsanbiramo mayamna seren asibo 1k yohanmada mateng pangbiyo. First point da kain haibadu khaminarase aikoina ayu hawgalappada haibadi first morning dagina 10:30 phawba hairiba matam asi phawbadi yariba makai phone asi sinadana ba phone naba ayukta phone sizinaba asina aikoi mioibagi brain da aduki matik yam thina brain power hanthali haina researcher kayana hairi aikoi mioibagi brain asi hairiba matam asida aduki matik yamna sharp oina lai hairi masina ayukta mobile scrolling tawba asina aikhoigi brain da yam thuna nangna yengkhriba mayam adu brain adu sharp oiringai matamda scrolling tawba asina brain de habit amagum tawdraba yadraba thaba amagum khalhalli masina kayamung yamna sokhangi haibada kanangumna ayukta yamdrabada pung amagi sangda mobile phone scrolling tawba asi tawraba mue aduna nomagi tawgadaba daily life da mapung phan bagi chang asi nemi haina researcher kayana phongdol aduna marup mayam first morning da yariba makai mobile phone scrolling tawbagi hainabi asi thadokna ba honaba ani subagi asiso masturbation masiki thabak asiso young generation sing even satra sing phawba lonna tawriba adugumba bad habit amani masturbation haiba wahi asi yamna phattaba masi life killer disease amani haibi yai masigi thawong asi meiba amagi punsibo yamna laina mang tharakpagi marumda asawa role amani haibi yai oziki matamda masi laina asi naha ayambana nare haibi yai masturbation asi hausi India da college student singna 33.1% tawi haidi aduga adolescent haibidi class 9 to 12 nupa masa amati nupi masa asina 45.9% tawi haidi aduna ani asi bunsallaga overall yanglapada 79.1% tawi haibani adudi masi aikoina laina amagum India da yamna youth sing asina masida luptuna laire haibani hairiba bad habit asina parents sing nasu nongmata khanjaludaba amani masi student amagi study da atuki mata kaiba piba aduna isa tawba yawragadi masina aikhoida kari sokhalli haibasi santong atakpa video ama mayamgi damak already upload tawjakhrabani yengtriba yawragadi description da link pi jaramge mayamna section biduna engsan biyo yamla kanagani haina khanjai group maya topic asi aswaida loisinjarage mayamna video asi loiba pho yengbi bigi damak thagat